ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯨꯅꯦꯝꯖꯔꯤ ꯇꯥꯏꯇꯜꯁꯤꯗꯒꯤꯁꯨ ꯈꯪꯕꯤꯔꯝꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯍꯥꯟ ꯑꯩꯅ ꯍꯥꯞꯆꯈꯤꯕ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯇꯦꯡꯕꯥꯡꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯈꯥ ꯑꯣꯏꯗꯣꯏꯅꯦ ꯑꯁꯦꯡꯕꯩꯗꯤ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯄꯔꯣꯏꯒꯦ ꯇꯧꯖꯕꯅꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯆꯦꯅꯦꯜꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯝꯅꯤ ꯈꯜꯂꯒ ꯑꯗꯣ ꯑꯩꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯍꯪꯕ ꯀꯥꯟꯗ ꯍꯥꯞꯀꯠꯄꯤꯔꯣ ꯑꯩꯒꯤ ꯁꯥꯏꯠꯇꯩꯁꯨ ꯌꯦꯡꯖꯒꯦ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯁꯦꯝꯖꯔꯛꯄꯅꯦ ꯚꯤꯗꯤꯑꯣꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯗ ꯂꯩꯔꯤꯕ ꯆꯃꯝꯅꯕ ꯑꯃ ꯈꯤꯇꯪ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯖꯔꯝꯒꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯁꯤꯒꯤ ꯀꯃꯦꯟꯇ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯍꯪꯕꯤꯕ ꯀꯣꯏꯁꯟꯅꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯅꯤ ꯀꯣꯏꯁꯟꯗꯣ ꯀꯩꯁꯨ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯔꯨꯗ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯦ ꯀꯃꯥꯏꯅ ꯁꯦꯝꯃꯛꯈꯤꯒꯦ ꯍꯥꯏꯔꯗꯤ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯖꯈꯤꯕꯅꯤ ꯑꯩꯈꯣꯏ ꯁꯦꯔꯥꯝ ꯕ꯭ꯔꯗꯔꯁꯀꯤ ꯗꯥꯖꯣꯟꯅ ꯃꯦꯁꯦꯁ ꯊꯥꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯗ ꯑꯩ ꯏꯁꯥꯃꯛꯇꯁꯨ ꯐꯪꯖꯩ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯈꯤꯇꯪ ꯁꯛꯅꯥꯏꯔꯕ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡ ꯑꯌꯥꯝꯕꯗ ꯂꯣꯏꯅ ꯊꯥꯖꯕꯅꯦ ꯑꯗꯨꯅ ꯑꯩ 99.9% ꯑꯩꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯃꯦꯁꯦꯖꯁꯦ ꯂꯣꯏꯅ ꯌꯧꯔꯛꯑꯦ ꯑꯗꯨꯒ ꯃꯦꯁꯦꯖꯁꯦ ꯄꯥꯔꯕ ꯃꯇꯨꯡꯗ ꯅꯦꯛꯁ ꯁ꯭ꯇꯦꯞꯇꯨꯗꯤ ꯌꯨꯇ꯭ꯌꯨꯕꯔ ꯃꯁꯥ ꯃꯁꯥꯗꯨꯒꯤ ꯑꯣꯄꯤꯅꯤꯌꯟꯅꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯃꯦꯁꯦꯖꯁꯦ ꯄꯥꯔꯒ ꯗꯥꯖꯣꯟ ꯑꯩ ꯌꯥꯎꯒꯦ ꯁꯤꯗꯤ ꯌꯥꯎꯒꯦ ꯍꯥꯏꯔꯨꯕ ꯑꯗꯨ ꯁꯤ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯅ ꯍꯥꯏꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯣꯄꯤꯅꯤꯌꯟ ꯂꯩꯔꯝꯒꯅꯤꯅ ꯈꯟꯖꯩ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯇꯤꯝꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩ ꯌꯥꯎꯒꯦ ꯑꯩ ꯌꯥꯎꯅꯤꯡꯉꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯗꯥꯖꯣꯟꯅ ꯐꯣꯟ ꯅꯝꯕꯔ ꯈꯣꯝꯒꯠꯂꯒ ꯋꯥꯠꯁꯑꯦꯞ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃꯛꯑꯦ ꯑꯗꯨꯒ ꯋꯥꯠꯁꯑꯦꯞ ꯒ꯭ꯔꯨꯞꯁꯤꯗ ꯑꯩꯈꯣꯏ ꯀꯃꯥꯏ ꯇꯧꯕ ꯑꯗꯨ ꯇꯥꯟꯅꯔꯒ ꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯆꯈꯤꯕꯅꯤ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯔ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯤꯝꯁꯤꯗ ꯌꯥꯎꯔꯛꯇꯕ ꯃꯦꯁꯦꯖꯇꯤ ꯐꯪꯉꯒ ꯑꯗꯣ ꯃꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯄꯤꯅꯤꯌꯟꯁꯨ ꯂꯩꯔꯝꯒꯅꯤꯅ ꯑꯩ ꯊꯥꯖꯖꯩ ꯑꯩꯈꯣꯏꯒꯤ ꯇꯤꯝꯅ ꯃꯣꯏꯒꯤ ꯑꯣꯄꯤꯅꯤꯌꯟꯗꯨꯁꯨ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯑꯩꯈꯣꯏ ꯐꯣꯔꯁ ꯇꯧꯕ ꯅꯠꯆꯗꯦ ꯐꯣꯔꯁ ꯇꯧꯐꯝꯁꯨ ꯊꯣꯛꯇꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯗꯤ ꯏꯁꯥꯅ ꯚꯣꯂꯦꯟꯇꯤꯌꯔ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯥꯡꯗ ꯑꯩ ꯌꯥꯎꯒꯦꯅꯊꯣꯛꯄ ꯅꯠꯇꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯐꯣꯔꯁ ꯇꯧꯕ ꯑꯝꯇ ꯀꯅꯥꯝꯇꯗ ꯌꯥꯗꯦ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕꯔ ꯈꯪꯅꯕ ꯃꯁꯦꯟ ꯂꯧꯅꯔꯒ ꯑꯗꯒꯤ ꯃꯦꯁꯦꯖꯁꯦ ꯃꯊꯪ ꯌꯧꯅꯔꯒ ꯁꯨꯃꯥꯏꯅ ꯇꯤꯝꯁꯦ ꯁꯦꯝꯃꯛꯄꯅꯤ ꯑꯗꯣ ꯉꯁꯤ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯂꯤꯁꯇꯨ ꯑꯗꯨ ꯅꯠꯇꯅ ꯃꯤ ꯑꯃ ꯑꯅꯤꯁꯨ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯈ꯭ꯔꯦ ꯑꯗꯨꯗ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯖꯔꯤꯁꯦ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯃꯦꯁꯦꯖ ꯊꯥꯕꯤꯔꯝꯗꯕ꯭ꯔꯥ ꯍꯪꯉꯛꯄꯒꯨꯝꯕ ꯑꯗꯒꯤ ꯍꯧꯕꯤꯗꯕ꯭ꯔꯥ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯝꯕ ꯀꯃꯦꯟꯁꯤꯡꯗꯣ ꯑꯃꯇꯪ ꯅꯠꯇꯕꯤꯗ ꯌꯥꯝ ꯊꯦꯡꯅꯖꯩꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯖꯕꯅꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯋꯥꯈꯜ ꯈꯟꯊꯕꯤꯕ ꯉꯝꯃꯝꯒꯅꯤ ꯊꯥꯖꯖꯩ ꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯅ ꯁꯦꯝꯖꯔꯤꯁꯦ ꯁꯦꯝꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯁ ꯍꯦꯟꯒꯠꯅꯕ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯄꯥꯝꯗꯅ ꯁꯦꯝꯖꯕ ꯅꯠꯆꯗꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯎꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯁꯛ ꯎꯠꯂꯒ ꯚꯤꯗꯤꯑꯣ ꯍꯥꯞꯆꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯐꯦꯃꯤꯂꯤ ꯄ꯭ꯔꯥꯏꯚꯦꯁꯤꯗꯣ ꯔꯦꯁꯄꯦꯛ ꯇꯧꯖꯔꯒ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯆꯠꯄ ꯈꯣꯠꯄꯗ ꯑꯗꯨꯗꯪ ꯎꯠꯆꯕꯅꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯊꯥꯒꯠꯄꯒꯤ ꯃꯣꯇꯤꯞꯇꯤ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯎꯔꯒꯀꯣ ꯈꯤꯇꯪ ꯁꯣꯝꯒꯤ ꯊꯃꯣꯏꯗ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯠꯇꯅ ꯆꯦꯡ ꯆꯥꯛ ꯋꯥꯠꯇꯅ ꯆꯥꯔꯤꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯗꯗꯤ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯆꯥꯕ ꯉꯝꯗꯕꯁꯦ ꯂꯩꯕꯖꯥꯠꯅꯤꯀꯣ ꯑꯗꯨꯗꯤ ꯑꯩꯅ ꯑꯆꯥꯄꯣꯠ ꯉꯁꯤ ꯂꯨꯄꯥ 100ꯒꯤ ꯆꯥꯊꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯣꯏꯒꯤ ꯈꯤꯇꯪ ꯄꯥꯡꯁꯤꯔꯥ ꯀꯥꯏꯅ ꯑꯗꯨꯝꯕ ꯋꯥꯈꯜ ꯑꯃꯈꯤꯇꯪ ꯑꯩꯈꯣꯏꯅ ꯆꯤꯡꯁꯤꯟꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤ ꯃꯣꯇꯤꯚꯦꯠ ꯇꯧꯅꯤꯡꯕ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯤꯕ ꯃꯤꯅꯗꯤ ꯈꯪꯉꯝꯃꯣꯏꯕ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯒ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯒ ꯌꯦꯡꯕꯤꯌꯣꯕ ꯁꯤ ꯈꯪꯗꯕ ꯃꯤ ꯈꯪꯉꯝꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯨ ꯈꯪꯗꯕ ꯃꯤꯅ ꯍꯥꯏꯗꯤ ꯃꯤꯒꯤ ꯃꯇꯦꯡꯁꯦ ꯄꯥꯡꯉꯒ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯌꯣꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯑꯩꯈꯣꯏ ꯆꯠꯂꯨꯕꯗꯣ ꯄꯨꯡ 9ꯗꯒꯤ ꯆꯠꯂꯦ ꯅꯣꯡꯁꯨ ꯌꯥꯝ ꯆꯨꯏ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯏꯠ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯒ ꯂꯝꯕꯤꯗꯒꯤ ꯑꯗꯨꯝ ꯆꯥꯔꯒ ꯆꯠꯂꯦ ꯂꯝꯗꯣ ꯌꯥꯝ ꯁꯥꯡꯉꯦ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯤꯔꯒ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯅꯤ ꯂꯝꯕꯤꯁꯦ ꯀꯣꯏꯔꯒ ꯃꯌꯥꯝ ꯆꯠꯂꯦꯕ ꯋꯥꯕꯒꯥꯏꯔꯣꯝꯗꯒꯤ ꯑꯟꯗ꯭ꯔꯣ ꯀꯛꯆꯤꯡ ꯐꯥꯎꯔꯒ ꯑꯟꯗ꯭ꯔꯣ ꯆꯠꯂꯒ ꯏꯔꯤꯜꯕꯨꯡ ꯑꯗꯒꯤ ꯁꯣꯝ ꯁꯑꯣꯡꯕꯨꯡ ꯁꯥꯏꯗꯇꯩ ꯂꯝꯁꯥꯡ ꯂꯝꯕꯤꯁꯦ ꯀꯣꯏꯔꯛꯄꯗꯗꯤ ꯃꯤꯗꯣ ꯌꯥꯝꯃꯛꯄꯅꯤꯅ ꯑꯩꯈꯣꯏ ꯄꯨꯡ ꯍꯜꯂꯛꯄꯗ ꯌꯨꯝ ꯌꯧꯅꯕꯗ 9 ꯇꯥꯟꯅꯔꯦꯕ ꯂꯣꯏꯁꯟꯕꯕꯨꯗꯤ ꯂꯝꯁꯥꯡꯗ ꯂꯣꯏꯁꯜꯂꯦ ꯅꯨꯃꯤꯠ ꯆꯪꯗ꯭ꯔꯤꯉꯩꯗ ꯂꯣꯏꯁꯜꯂꯦ ꯑꯗꯣ ꯌꯨꯝꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯅꯕꯗ ꯑꯗꯨꯝ ꯊꯦꯡꯗꯣꯛꯈꯤ ꯈꯪꯍꯧꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯥꯛꯁꯨ ꯆꯥꯗꯕꯅꯦ ꯑꯗꯒꯤ ꯏꯔꯤꯜꯕꯨꯡꯗ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯑꯣꯏꯅ ꯕꯣꯔꯥ ꯈꯔ ꯆꯥꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯅꯗꯤ ꯂꯣꯏꯁꯟꯈ꯭ꯔꯦ
wasu yam ngang thokre ado ngasigi video dasu khoi family privacy respect tawraga mi masakti uchadabane ado sigi video dasu yam sontha hawba ade ai mating tang lijange first ki family aina hapchak toise kano moi matai manau khotang lebane ahal yam oi hawre aduga moi se machanu pam tang poksaba ado machanu pa se accident da lei khidraba aduga mapa si su hogot kangkat pangam da makhong se pu ma lei hawe ado keno ima na yam kape khoina khoi side tagi kitang pijaram do yam pen ba phawe phaujai ba matung da su hena to ngam boi jage ado mayam video se yenginarse akai si nambol dagi ni thawai se Example junction da thingnani aduga mai lambi dagi babagai rom chalani andro side lom hana asigi oina nong sigi adare Amaga hapje amaga hapon ahong di hap gari masih di gari ani ahum mari manga Kami cedo yang mana karena yang memasak tiba dan mempunyai bahwa imam atau tu inau ki biasa begitu tim masina tapi bang bagi berdiri ini pun dapat lontar kalau cedo yang mana nah mesti di pistu tu beri tak guna nama umnya namai tadi yang ada mijo Second destination sina Hisulamjao makha lekai da matom da laibane Facebook da mayam thengnabi da si matom da leibam le tuna lekai na tawa sha gi ba Ay, nung para agad. Ahoy. ang kata nambil Tan video to kuji kita yaw jage agad Yani. Mama smile le kya Yani. masih mana ni tu sini Hojik andro side to ko. aku hero je khayam nam ho gaya Any fun subscribe to kau ni ko. Oh, any funny. At one thou. any fun ge driver any fun ge boss Oh, boss. boss Ude boss. Light or reflector. Saya tai nung juga. Sikit haza ni. Kanya lang na sila. Thank you lo. Gari le uke apni last hai. Si gari sini. Sini gari. Si gari sini. Siya po natin. Nakanis ni. Sina tadi ang editing tong sina ini Narumer Dinaru sina nale. Ipagi action man. Wala na. bawang dai thobaluran nu Don't know. Action man.
ꯈꯨꯏꯀꯞꯇ ꯑꯩꯗꯤ ꯏꯔꯤꯜꯕꯨꯡꯅꯦ ꯂꯩꯔꯤꯅꯦ 이씨 그냥 다 되고 Curve ahead. 파인애플 페스티벌도 있고 네, 봐. 어. Marashua destination Ariel Bungda film na no para tayo sa Ariel Kailan na no para tayo sa Ariel Bungda. Ariel Bungda Kana mukbang tahun ba yan? Mukbang audition lah. Mahang terus ya itu. Mau ikut Cry. Rent tani sih na. Tom TV da thengnajabadi changjaramani mafamsida RK friends and family morangkhomna angamba seli tengbang hapiramu haina pibirakpagi damakta akhoi tingi maikaidigi haningai leitana thagachari last destination Mathang di moyang na tro. Mayam. Tora tu duro ni. Foto bila. Didong didong. Hai didong didong. Ai kene jakra to bona. Dada moyang na tro mathang. Moyang na tro. Nampuan kita lagi betul. Ayam gari le gari mama ini punje. Toire. Weather sa patay. Ang video si nung ay binungan kanja ay sisu sige video si dai koi team do ay yam dia me do su mamang sing do panjaram ge first Dajon Seram Brothers ki Yamba Daya Sharma, Pretty Exo, Any Fun, Go Indie, Ngasigi Kang Laipak, Naru Lily, Native Manipur, Boring Boy, Rishi Meitei John, The Umorok Trails, Sonia Arts, Brarol Meitei, Tingtong Idi, Kanish Nong Maitem, Ignatius Creation, Dagi Manipur Mirror, Robbie Hoodie, Tam Laishram, ay Manipuri IMRB, Athoy Luang, Bonitas Block, Manipuri Guy, Raj Bobo Block. Aduga akoy Meitei Mukbang. Akoy YouTuber mapanda laibiba chatpada yaubidrasu ko akoy mentally yam support tawbirakpa aday tathok tasin adagi pass permit lawbado khotpada yam mateng akoy amana ama adum pangnarga yam nungaina losankhre sigi first key list simadi ado matungdasu akoy
angamba ahenba sidagi henba mateng pangba ngambo jage mayam gi support mayam gi encouragement dagi khoi gi channel sing su bule palitana support of you mayam na khoi bu thongna happy dradi smaina tawbase ka su ngam moy ado video si loi selak pada ai khoi gi team da sigumba afaba thabak si yam tawkhisi haina haizari ado video se loi sanjage video se nungai bi like to biamo soi soi dana subscribe to san biamo tawdriba oregadi mathangi video da thengarse mayam puno pung ko su hanna punenje next time moirang dani sa tuje pung thengse le kai phobi ga ta dai de moirang ne next amwali